ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯝꯊꯣꯏ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯂꯨꯍꯣꯡꯕꯅ ꯈꯖꯤꯛꯇ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯀꯀꯥꯏꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝ ꯌꯥꯝ ꯄꯦꯟꯗꯅ ꯃꯆꯥꯕꯨ ꯉꯥꯡꯂꯤ ꯃꯪꯒꯣꯜ ꯃꯁꯤꯗ ꯐꯝꯂꯒ ꯃꯅꯤꯅ ꯀꯩꯗꯧꯔꯦ ꯃꯃꯥ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯝꯂꯤꯕꯁꯤꯅ ꯏꯕꯨꯡꯉꯣꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯑꯣ ꯂꯦꯡꯈꯠꯇ꯭ꯔꯤꯌꯦ ꯅꯆꯥ ꯏꯕꯨꯡꯉꯣꯁꯦ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯌꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯃꯥ ꯄꯥꯝꯗꯦ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤꯅꯦ ꯑꯩꯅ ꯉꯥꯡꯂꯝꯂꯤꯕꯁꯦ ꯂꯨꯍꯣꯡꯕꯅ ꯍꯌꯦꯡꯇ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯣꯏ ꯃꯄꯥꯅ ꯑꯃꯨꯛꯇ ꯋꯥꯁꯦ ꯍꯥꯏꯅꯕꯤꯌꯨ ꯐꯤꯡꯕꯤꯒꯅꯨꯀꯣ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯈꯠꯅ ꯆꯩꯅꯔꯒ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅꯤ 이붕어 따브라 마빠나 시다 아무것도 돌어 이빠가 와암다 가나시 람징 마빠나 거우바 따라두나 마빠나 프럽 톡레 바봉 까리 하게 해봐도 헥다 해비요 이붕어 이빠 미기 마망다네 소판이 큰거노 고 나학세 와칼 마뿡 파드리바 안강 트라바니코 이빠니 싸기담 실리바세 마시다 마사오이바 나학나 하라오 하라오 야가다바니 ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯗꯕꯅꯤꯀꯣ ꯃꯁꯤ ꯀꯥꯎꯒꯅꯨ ꯄꯥꯕꯨꯡ ꯄꯨꯟꯁꯤꯒ ꯁꯨꯛꯂꯨꯕ ꯇꯥꯟꯐꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯇꯔꯥꯏꯅ ꯂꯧꯕꯤꯔꯤꯕꯅꯣ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯍꯦꯛꯇ ꯋꯥ ꯂꯣꯏꯊꯣꯛꯄ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯝ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯅꯤꯡꯕ ꯑꯅꯤꯡꯕ ꯄꯥꯝꯕꯅ ꯆꯨꯝꯂꯦꯅꯤ ꯍꯦꯛꯇ ꯃꯈꯜꯂꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯃꯁꯤꯔꯣ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯀꯌꯥ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯗꯦ ꯌꯨꯝ ꯄꯨꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯈꯜꯂꯤꯕꯁꯤꯕꯣ ꯑꯩ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤꯀꯣ ꯑꯩ ꯍꯩ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯃꯤ ꯑꯃꯇ ꯎꯅꯔꯨꯈꯤꯒꯦ ꯀꯣ ꯅꯪꯁꯨ ꯇꯧꯒꯗꯕꯗꯣ ꯇꯧꯔꯣ ꯃꯇꯝꯗꯤ ꯈꯪꯍꯧꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯦꯝꯊꯣꯏꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯝꯖꯤꯡꯅ ꯏꯇꯥꯎ ꯂꯦꯝꯕ ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯒꯤ ꯅꯤꯡꯕ ꯄꯥꯝꯕ ꯑꯝꯇꯁꯨ ꯍꯪꯂꯝꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯜꯂꯝꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯇꯥꯎ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯁꯥꯐꯝ ꯊꯣꯛꯏ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯌꯥꯝ ꯐꯕꯅꯤ ꯏꯪ ꯇꯞꯄꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯁꯨꯅ ꯂꯩꯇꯦꯡꯕꯤ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏ ꯄꯨꯜꯂꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯛꯄꯗ ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯇꯥꯎ ꯅꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯊꯣꯛꯄꯣꯠꯇꯦ ꯌꯥꯔꯦ ꯑꯆꯥꯛꯄ ꯃꯩꯔꯤꯗ ꯘꯤ ꯍꯩꯖꯤꯜꯂꯛꯀꯅꯨ ꯃꯥ ꯐ ꯐꯠꯇꯕ ꯑꯩꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯀꯣ ꯑꯩ ꯁꯥꯎꯔꯛꯇꯅ ꯇꯨꯍꯣꯡꯕ ꯂꯣꯏ ꯀꯥꯏꯗꯣꯏꯅꯤ ꯑꯩꯅ ꯃꯗꯣ ꯊꯣꯛ ꯄꯨꯁꯤꯜꯂꯛꯀꯥꯟꯗ ꯋꯥ ꯊꯣꯛꯀꯗꯕꯅꯤ ꯀꯗꯥꯏꯗꯒꯤ ꯂꯣꯏ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯆꯥꯅꯤꯡ ꯇꯥꯅ ꯈꯟꯈꯣ ꯃꯤ ꯁꯤꯟꯅꯒꯗꯕ ꯋꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯗ ꯄꯥꯕꯨꯡꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯒꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯁꯣꯏꯅ ꯄꯣꯛꯂꯛꯀꯅꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯃꯍꯩꯅꯤꯀꯣ ꯏꯇꯥꯎ ꯃꯍꯥꯛꯇꯤ ꯂꯥꯏꯕꯛ ꯐꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯁꯣꯝꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛꯅ ꯃꯆꯥꯕꯨ ꯊꯦꯝꯂꯤ 이베마 이사하고 그이도르바게 tumduna sum leiribasibo mapana ngahak thokpusu mafaidana nasaado sonjilakani imungda sum leirabadi lao hawgalo imaga mapana phamlusi leibak leina ima ai mapan thokningde ai sida sum leisaki ima hoinai o yumsida asu yamna lehaningdribase karigino ima ai sinungsidraba hai apangbi isabu karigi lehaningloidagine adubune isana nupigi mapokta poklambana masi indaba yadabaniko masini ningol oibigi mapok hainaribado nahak angang natre hojikti mapung marai phare
ꯑꯗꯨꯅ ꯊꯧꯔꯥꯡ ꯑꯁꯦ ꯅꯄꯥꯅ ꯁꯤꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥꯜꯗꯒꯤ ꯎꯔꯤꯕꯅꯤ ꯅꯪ ꯄꯥꯕꯨꯡ ꯃꯅꯤꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯃꯍꯥꯛꯒꯨꯝꯕꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯅꯄꯥꯒꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯔꯤ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯅꯄꯥꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯤꯛꯇꯣꯛꯄꯗꯣ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯆꯥꯅꯆꯥ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯑꯃ ꯂꯩꯈꯤꯕꯁꯤꯅ ꯅꯄꯥꯁꯨ ꯂꯨꯍꯣꯡꯕꯁꯦ ꯌꯥꯊꯣꯛꯂꯤꯕꯅꯤ ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯄꯨꯟꯁꯤꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯕꯨ ꯏꯃꯥ ꯄꯥꯕꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯊꯣꯛꯂꯤꯕꯁꯦ ꯅꯁꯥꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝ ꯐꯩ ꯍꯥꯏ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯃꯄꯥꯁꯨ ꯐꯩ ꯃꯆꯥꯁꯨ ꯁꯣꯏꯗꯅ ꯐꯔꯝꯒꯅꯤ ꯏꯃꯥꯅ ꯈꯜꯂꯤ ꯐꯔꯦ ꯅꯍꯥꯛꯁꯨ ꯄꯣꯊꯥꯔꯣꯀꯣ ꯏꯃꯥꯁꯨ ꯏꯃꯨꯡꯒꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯇꯣꯝꯕꯅ ꯑꯩ ꯃꯃꯥ ꯅꯪ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ ꯃꯣꯏ ꯃꯄꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯁꯨꯛ ꯇꯍꯥꯅ ꯀꯧꯔꯤꯕꯁꯤꯕꯣ ꯍꯥ ꯑꯩ ꯃꯃꯥ ꯏꯇꯥꯎꯅ ꯏꯆꯥꯅꯨꯄꯤꯒꯤ ꯁꯅꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯁꯦꯜ ꯃꯌꯥꯝ ꯄꯤꯁꯤꯜꯂꯛꯏꯅꯦ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯐꯅ ꯀꯟꯅꯗꯤ ꯃꯈꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯝꯗꯅ ꯄꯤꯁꯤꯜꯂꯛꯂꯤꯗꯅ ꯃꯁꯤ ꯂꯧꯗ꯭ꯔꯕꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯉꯁꯤ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯈꯥꯡꯉꯤ ꯋꯥꯅꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯁꯦꯜ ꯑꯁꯤꯗꯤ ꯃꯣꯏ ꯃꯄꯥ ꯏꯁꯥꯅ ꯃꯈꯣꯏꯗ ꯂꯩꯕ ꯐꯪꯖꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯁꯤꯅ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯂꯩꯔꯁꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯪꯂꯕꯗꯤ ꯂꯥꯟꯖꯥꯎꯕꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯃꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯏꯔꯥꯡ ꯂꯥꯛꯂꯦ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯥꯔꯛꯂꯗꯨꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯦ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯂꯩ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯝꯁꯤꯡ ꯂꯩꯕꯥꯛ ꯂꯩꯅ ꯃꯈꯣꯏꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯑꯃꯗ ꯑꯃꯨꯛ ꯂꯩꯊꯣꯛ ꯑꯃꯗ ꯑꯗꯨꯝ ꯂꯩꯊꯣꯛ ꯇꯧꯔꯦ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯂꯩꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯈꯟꯕ ꯉꯝꯗꯦ ꯂꯩꯕꯥꯛ ꯂꯩ ꯃꯍꯥꯛ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥ ꯎꯔꯣꯛ ꯅꯃꯥꯡꯁꯨ ꯂꯥꯛ ꯅꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨ ꯃꯥ ꯇꯥꯔꯦ ꯂꯩꯕꯥꯛ ꯂꯩ ꯆꯥꯛ ꯊꯣꯡꯂꯤ ꯂꯝꯁꯤꯡ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯃꯥ ꯀꯥꯏ ꯂꯩꯒꯦ ꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯤꯌꯦ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯇꯥꯛꯄꯤꯌꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯪꯈꯤꯗꯦ ꯑꯍꯩ ꯑꯄꯥꯃꯨꯛ ꯁꯥꯔꯛꯀꯅꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯏꯀꯥꯏꯗꯕꯤ ꯅꯪꯕꯨ ꯅꯃꯥꯏ ꯄꯥꯟꯗ꯭ꯔꯣ ꯑꯗꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯂꯐꯥꯎ ꯌꯨꯝ ꯑꯁꯤꯗ ꯁꯨꯔꯨ ꯂꯩꯔꯒ ꯂꯩꯕ ꯉꯝꯃꯤꯅꯦ ꯑꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯁꯣꯝꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯖꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯃꯤꯅꯤ ꯏꯀꯥꯏꯕ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨꯗꯤ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯍꯜꯂꯣꯏ ꯑꯩ ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯅꯪꯗꯤ ꯅꯃꯥꯏꯗꯨ ꯌꯥꯝ ꯊꯥꯏꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗꯗꯤ ꯌꯥꯎꯗꯦꯅ ꯏꯀꯥꯏꯗꯕꯤ ꯁꯛꯊꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯤ ꯌꯦꯡꯗꯨꯅ ꯄꯥꯝꯗꯣꯏꯅꯣ ꯂꯥꯏꯔꯕꯤ ꯈꯨꯅꯨꯡꯁꯨꯕꯤ ꯀꯛꯏꯁꯨꯕꯤ ꯅꯪꯉꯣꯟꯗꯕꯨ ꯂꯩꯌꯨ ꯅꯪꯒꯨꯝꯕꯤꯅ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯃꯥꯡꯗ ꯅꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯀꯦ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯆꯍꯤꯗꯪ ꯐꯥꯈꯤꯁꯅꯨ ꯅꯍꯥꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯁꯦ ꯂꯣꯏꯅ ꯀꯥꯏꯈꯤꯕꯅꯤ ꯏꯀꯥꯏꯗꯕꯤꯁꯤꯀꯣ ꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯑꯩ ꯂꯦꯝꯗꯦ ꯂꯩꯕꯥꯛ ꯂꯩ ꯋꯥꯍꯩ ꯑꯁꯤꯗ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯆꯥꯎꯔꯕ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯑꯗꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯇꯨꯃꯤꯟ ꯃꯈꯣꯟ ꯇꯣꯛꯇ ꯍꯤꯛ ꯀꯞꯂꯤ ꯃꯅꯤꯅ ꯕꯦꯝꯃ ꯏꯆꯥꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯄꯥ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯅꯤꯡꯉꯤ ꯑꯋꯥꯡ ꯈꯨꯟꯖꯥꯎꯗ ꯃꯤ ꯎꯅꯒꯗꯕ ꯂꯩ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯣ ꯏꯄꯥ ꯑꯃꯨꯛꯇ ꯏꯔꯨꯖꯔꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯣꯏꯖꯔꯕꯅꯤ ꯑꯩ ꯆꯥꯛ ꯁꯦꯝꯖꯔꯝꯂꯒꯦ ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯂꯩꯈꯤꯕꯗꯥꯏ ꯃꯁꯤ ꯑꯉꯥꯡꯁꯤ ꯂꯝ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯃꯍꯥꯛ ꯊꯛꯇ ꯑꯩꯁꯦ ꯅꯣꯔꯣꯛꯇ ꯇꯥꯒꯗꯧꯔꯤ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯁꯤꯕꯨ ꯀꯗꯥꯏ ꯂꯩꯔꯝꯒꯗꯒꯦ ꯄꯥꯕꯨꯡ ꯁꯥꯎꯕꯤꯒꯅꯨ ꯇꯥꯆꯧꯗ ꯂꯩꯈꯤꯕꯅꯤ ꯐꯔꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯝꯁꯤꯡ ꯂꯦꯝꯕ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯦꯝꯕꯅ ꯏꯇꯥꯎ ꯑꯩꯗꯤ ꯅꯪ ꯇꯧꯔꯤꯁꯦ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯆꯥ ꯂꯩꯕꯥꯛ ꯂꯩꯒꯤ ꯀꯔꯤ ꯃꯔꯥꯜ ꯂꯩꯕꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯅꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯉꯝꯂꯛꯑꯣꯏꯀꯣ ꯑꯗꯨꯝ ꯇꯧꯒꯅꯨ ꯃꯗꯣ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ
ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯃꯥꯒꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯗꯅ ꯅꯨꯡꯁꯤꯗꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤꯅꯦ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯃꯥꯕꯨ ꯄꯨꯔꯛꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯃꯦꯅ ꯊꯤꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯁꯤꯗ ꯈꯟꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯏꯆꯥ ꯂꯩꯕꯥꯛ ꯂꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯃꯔꯥꯠꯇꯕ ꯌꯨꯝꯕꯥꯜ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨꯈꯛ ꯇꯧꯒꯅꯨ ꯏꯆꯥ ꯂꯩꯅꯝꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛ ꯌꯨꯝ ꯄꯨꯕ ꯍꯩꯒꯗꯕ ꯅꯨꯄꯤ ꯃꯥꯟꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯅꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯔꯝꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯃꯉꯣꯟꯗ ꯀꯔꯤ ꯋꯥꯠꯄ ꯂꯩꯕꯒꯦ ꯁꯛꯇ ꯆꯨꯗ ꯂꯣꯏꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯀꯩꯅꯣ ꯁꯛ ꯐꯖꯩ ꯂꯣꯏꯅ ꯍꯦꯜꯂꯤ ꯑꯗꯣ ꯁꯛ ꯅꯣꯏꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯑꯆꯥꯎꯔꯝ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯣ ꯃꯉꯣꯟꯗ ꯆꯦꯟꯗꯦ ꯍꯥꯏꯕꯅꯤ ꯅꯍꯥꯛꯅ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯐꯝ ꯁꯨꯈꯪ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯍꯥꯏꯕꯤꯕꯅꯤ ꯋꯥꯐꯝꯁꯦ ꯄꯥꯕꯨꯡ ꯏꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯏꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯂꯟꯖꯥꯎꯕꯗꯤ ꯁꯣꯏꯗ꯭ꯔꯤ ꯌꯥꯔꯦ ꯇꯥꯎ ꯃꯈꯥ ꯇꯥꯔꯅꯨ ꯑꯩ ꯁꯣꯜꯂꯒꯦ ꯅꯪ ꯁꯣꯜꯂꯣ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯈꯖꯤꯛꯇ ꯃꯉꯥꯏꯔꯦ ꯅꯪ ꯉꯥꯎꯔꯒ ꯆꯠꯀꯗꯧꯕ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯣꯡꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯐꯝꯂꯤ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯆꯥꯛꯂꯨꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯝꯂꯤ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯕ ꯍꯧꯔꯤ ꯂꯝꯖꯤꯡ ꯆꯥꯛ ꯑꯗꯨ ꯌꯥꯝ ꯍꯩꯅꯗꯅ ꯁꯨꯛꯇꯣꯛꯂꯒ ꯆꯥꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯆꯝꯊꯣꯡ ꯅꯠꯇ꯭ꯔꯕꯗꯤ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯁꯤꯕꯨ ꯏꯟꯁꯥꯡꯅꯤꯅ ꯆꯥꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯤ ꯂꯩꯔꯤꯛꯅ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯇꯥꯕ ꯌꯥꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯃꯅꯤꯅ ꯑꯆꯝꯕ ꯆꯥꯕꯁꯨ ꯈꯔ ꯇꯝꯁꯤꯀꯣ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯂꯝꯖꯤꯡ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯔꯤꯛ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯤ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯥ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥꯗꯤ ꯉꯔꯥꯡ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯊꯣꯛꯂꯦꯗꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯃꯥꯅꯦ ꯏꯄꯥꯝꯗ ꯅꯣꯏ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯃꯥꯝꯇꯣꯟꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯦ ꯉꯔꯥꯡ ꯅꯅꯦꯅ ꯀꯩꯊꯦꯜꯗ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯍꯣꯏꯁꯨ ꯀꯨꯏꯔꯣꯏ ꯁꯠ ꯂꯥꯛꯅꯕ ꯇꯧꯒꯦ ꯏꯕꯨꯡꯉꯣꯗꯤ ꯍꯧꯒꯠꯈ꯭ꯔꯕꯔꯣ ꯍꯣꯏ ꯍꯧꯒꯠꯈ꯭ꯔꯦ ꯏꯃꯥ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯐꯔꯦ ꯏꯆꯥꯁꯤꯗꯤ ꯃꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯕꯒ ꯌꯦꯡꯁꯤ ꯏꯃꯧꯗꯤ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯦꯟꯕꯤ ꯍꯤꯔꯥꯅꯤ ꯅꯪ ꯄꯥꯕꯨꯡꯁꯨ ꯊꯣꯔꯛꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯕꯦꯝꯃ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯝꯖꯤꯡ ꯃꯍꯥꯛ ꯂꯩꯅꯝꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯂꯝꯖꯤꯡꯅ ꯃꯥꯁꯨ ꯂꯩꯁꯅꯨ ꯅꯪꯁꯨ ꯂꯩꯌꯨ ꯃꯥꯅꯕꯨ ꯀꯌꯥꯝ ꯀꯨꯏ ꯂꯩꯅꯤ ꯍꯥꯏꯒꯦ ꯑꯗꯨꯝ ꯃꯄꯥꯝꯗ ꯍꯟꯖꯈꯤꯅꯤ ꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯃꯥ ꯂꯩꯔꯤꯈꯩ ꯅꯣꯏꯗ ꯂꯥꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯌꯨꯝ ꯑꯗꯨ ꯂꯩꯌꯨ ꯍꯥꯏꯔꯕꯗꯤ ꯑꯊꯨꯕꯗ ꯃꯍꯥꯛ ꯇꯥꯟꯊꯣꯛꯅꯕ ꯇꯧꯁꯤ ꯅꯪꯅ ꯁꯤꯜꯂꯨ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕꯗꯤ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯒꯦ ꯃꯁꯤꯅ ꯐꯔꯅꯤ ꯑꯩꯁꯨ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯂꯩ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤ ꯇꯥꯟꯖꯥꯁꯤꯗ ꯂꯝꯖꯤꯡ ꯌꯥꯝ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯀꯥꯗ ꯄ꯭ꯔꯕꯨꯞ ꯆꯪꯈꯤ ꯂꯝꯖꯤꯡ ꯀꯥ ꯑꯁꯤꯗ ꯃꯔꯝ ꯆꯥꯗꯅ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ ꯂꯩꯕꯥꯛ ꯂꯩ ꯅꯪ ꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯕꯣ ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯣ ꯑꯩꯅ ꯀꯧꯁꯤ ꯇꯥꯗ꯭ꯔꯣ ꯇꯥꯆꯧ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯈꯨꯠꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯁꯤꯜꯂꯨꯔꯦ ꯑꯗꯨꯒꯤ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ ꯍꯩꯔꯦꯅꯦ ꯄꯥꯈꯨꯝꯗꯤ ꯇꯥꯆꯧ ꯀꯥꯏꯅ ꯑꯩ ꯅꯉꯣꯟꯗ ꯇꯥꯆꯧ ꯀꯧ ꯍꯥꯏꯈꯤꯗꯦ ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣ ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯂꯐꯥꯎ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯁꯨꯈꯪ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯁꯤ ꯀꯔꯤ ꯂꯩꯅꯕ ꯁꯦꯝꯂꯛꯄ ꯖꯥꯠꯅꯣ ꯑꯩꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯐꯤ ꯁꯨꯗꯣꯛꯑꯝꯃꯣꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯤ ꯀꯔꯤꯅꯣ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯩꯁꯨ ꯐꯧ ꯃꯌꯥꯝ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯩ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯁꯨꯔꯒꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯅꯍꯥꯛꯅ ꯌꯥꯝ ꯎꯁꯤꯠ ꯇꯧꯏꯗꯕꯒꯤ ꯋꯥꯅꯤꯅꯦ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯗꯅ ꯃꯁꯤ ꯃꯃꯥꯏꯁꯤ ꯊꯥꯖꯤꯟꯉꯝꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯩꯕꯥꯛ ꯂꯩ ꯆꯩꯅꯥꯗꯨꯗ ꯃꯍꯥꯛ ꯍꯤꯌꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯐꯨ ꯑꯩꯕꯨ ꯐꯨ ꯅꯈꯨꯠꯇ ꯄꯦꯟꯕ ꯃꯈꯩ ꯐꯨ ꯀꯔꯤꯒꯤ ꯂꯦꯞꯄꯤꯔꯤꯅꯣ ꯑꯩ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯦ ꯇꯥꯇꯧꯗꯣ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯅꯌꯨꯝꯗ ꯁꯤꯔꯁꯨ ꯑꯩꯕꯨ ꯃꯤꯍꯠꯄ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨ ꯃꯐꯝ ꯑꯁꯦ ꯅꯪꯒꯤ ꯁꯤꯐꯝ ꯅꯠꯇꯦ ꯈꯪꯂꯦꯗꯅ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ
ꯅꯪ ꯀꯥꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯁꯤꯒꯦꯔꯥ ꯅꯌꯨꯝ ꯆꯠꯒꯦꯔꯥ ꯅꯪ ꯑꯄꯥꯝꯕ ꯇꯧ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯂꯩꯕꯥꯛ ꯂꯩꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯗꯦ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯃꯅꯤ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯃꯧ ꯏꯕꯦꯝꯃꯅ ꯀꯞꯂꯤꯕꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯤ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯥ ꯅꯍꯥꯛ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯇꯥꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯃꯥ ꯂꯩꯔꯤꯛ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯐꯝꯂꯤ ꯃꯆꯥꯕꯨ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯃꯍꯥꯛ ꯂꯝꯖꯤꯡꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯁꯦ ꯏꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛ ꯌꯨꯝꯕꯥꯜꯂ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯒꯤ ꯋꯥ ꯄꯥꯕꯨꯡ ꯏꯃꯥꯅ ꯇꯥꯕꯤꯈꯤꯕ꯭ꯔꯥ ꯑꯩ ꯅꯨꯄꯤꯁꯦ ꯄꯥꯝꯗꯦ ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯩꯗꯤ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯩ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯨꯅ ꯅꯪꯅ ꯈꯟꯕ ꯅꯤꯡꯕꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯁꯤꯅꯤꯅꯦ ꯍꯥ ꯅꯍꯥꯛ ꯊꯛꯇ ꯑꯩꯁꯤ ꯅꯣꯔꯣꯛꯇ ꯇꯥꯔꯕꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯌꯨ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯁꯨꯛ ꯂꯝꯀꯦꯠ ꯑꯃ ꯍꯥꯏꯕ ꯁꯥꯔꯗꯅ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯁꯅꯥꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯈꯪꯂꯦꯗꯅ ꯂꯝꯖꯤꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯤꯛꯅ ꯃꯣꯏ ꯄꯥꯕꯨꯡ ꯇꯞꯅ ꯏꯪꯅ ꯏꯔꯦꯟꯖꯅ ꯍꯥꯏꯅꯕꯅ ꯐꯕꯁꯦ ꯑꯁ ꯑꯗꯨꯅ ꯐꯅꯤꯀꯣ ꯑꯁꯥꯎꯕꯅ ꯀꯔꯤꯁꯨ ꯑꯐꯕ ꯐꯣꯜ ꯄꯨꯔꯛꯂꯣꯏ ꯂꯣꯏꯅꯃꯛ ꯃꯥꯡꯃꯤꯟꯅꯕ ꯑꯃ ꯇꯥꯔꯅꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯃꯧꯒ ꯇꯨꯝꯂꯣ ꯊꯦꯡꯉꯦ ꯑꯍꯤꯡꯒꯤ ꯃꯤꯁꯤꯛ ꯃꯤꯔꯥꯈꯣꯜ ꯇꯥꯗ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯂꯩ ꯄꯦꯟꯗꯕꯅ ꯀꯞꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯃꯁꯤꯔ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ ꯑꯩ ꯈꯥꯡꯈꯤꯅꯤ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣ ꯑꯌꯥꯝꯕ ꯃꯒꯨꯝ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩ ꯅꯨꯄꯤꯅꯤ ꯑꯩꯒꯤꯁꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯁꯨꯅ ꯂꯩꯔꯤ ꯂꯦꯞꯀꯅꯤ ꯈꯣꯡꯐꯝ ꯁꯦꯠꯅ ꯇꯨꯡꯍꯟꯗꯨꯅ ꯑꯩ ꯈꯛ ꯆꯠꯂꯣꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯄꯥꯈꯠꯅ ꯃꯅꯤꯕꯨ ꯀꯧꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥ ꯂꯦꯝꯕꯅꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯄꯥꯕꯨꯡ ꯇꯥꯕꯤꯔꯕꯣ ꯑꯩ ꯂꯦꯝꯕ ꯏꯆꯥ ꯑꯣꯏꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯋꯥꯁꯤꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ ꯍꯣꯏꯗ ꯄꯥꯕꯨꯡ ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯦ ꯀꯝꯗꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯅꯣ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯁꯔꯒ ꯈꯥꯏ ꯃꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯅꯣꯔꯣꯛ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯁꯛꯁꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦꯗꯅ ꯂꯩꯔꯤꯛꯅ ꯂꯦꯝꯕ ꯅꯨꯄꯤꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯏꯁꯥꯕꯨ ꯈꯪꯕ꯭ꯔꯅꯦ ꯈꯪꯉꯤꯃ ꯃꯈꯥ ꯈꯨꯟꯒꯤ ꯐꯩꯖꯥꯎꯑꯅ ꯁꯛ ꯌꯥꯝ ꯇꯥꯈꯠꯄ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯂꯣꯏꯔꯦ ꯏꯃꯨꯡꯁꯦ ꯃꯨꯠ ꯇꯥꯛꯂꯅꯤ ꯀꯨꯏꯔꯔꯣꯏ ꯌꯨꯝꯗꯨꯝꯕꯤ ꯑꯃ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯂꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯁꯤ ꯂꯦꯡꯗ ꯂꯦꯞꯂꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯏꯐꯨꯠꯀꯨꯝ ꯁꯤꯟꯊꯍꯜꯂꯤ ꯃꯅꯤꯡ ꯇꯝꯅ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯗ ꯂꯩꯔꯤꯛ ꯃꯃꯧꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯃꯃꯧꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯕꯦꯝꯃ ꯅꯍꯥꯛ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯃꯆꯥ ꯋꯥꯔꯛꯄ ꯍꯩꯇꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯣꯏꯗꯅ ꯋꯥꯔꯧꯐꯝ ꯊꯣꯛꯏ ꯏꯃꯥ ꯁꯤꯅꯤꯡꯂꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯁꯤꯔꯣ ꯃꯆꯥ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯂꯦꯝꯕ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯅꯝ ꯂꯝꯖꯤꯡꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯦ ꯃꯍꯥꯛ ꯌꯥꯝ ꯁꯨꯅꯤꯡꯗꯕꯤ ꯃꯀꯦ ꯁꯦꯝꯗꯨꯅꯇ ꯂꯩꯕ ꯄꯥꯝꯕꯤ ꯑꯅꯧ ꯑꯅꯧꯕ ꯄꯥꯝꯒꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯈꯨꯗꯤꯡ ꯂꯩꯕꯥꯛ ꯂꯩꯅ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯔꯤꯛꯅ ꯃꯃꯧ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯩ ꯇꯥꯕ꯭ꯔꯥ ꯃꯧ ꯑꯇꯣꯝꯕꯤ ꯅꯪ ꯃꯄꯥꯟ ꯑꯁꯤꯗꯅꯦ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯀꯧꯕ꯭ꯔꯣ ꯀꯔꯤꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯍꯩ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ ꯅꯆꯦꯁꯦ ꯄꯥꯏꯕ ꯌꯥꯗꯦ ꯊꯦꯡꯉꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ ꯀꯩꯅꯣꯅꯦ ꯏꯆꯦ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ
ꯑꯌꯨꯛꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝꯗꯤ ꯏꯆꯦꯅ ꯇꯧꯈꯤꯕꯅꯤ ꯑꯩ ꯉꯝꯂꯣꯏ ꯏꯃꯥ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯩ ꯍꯤꯞꯂꯝꯕꯅꯤ ꯀꯗꯥꯏꯗꯒꯤ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯏꯃꯥꯅ ꯈꯔ ꯊꯣꯡꯉꯨ ꯀꯩꯅꯣ ꯉꯁꯤꯒꯤꯗꯤ ꯃꯁꯤ ꯀꯌꯥꯗꯅꯣꯅꯦ ꯃꯁꯦ ꯍꯩ ꯅꯌꯨꯝ ꯄꯥꯟꯒꯅꯤ ꯈꯪꯂꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯜꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯐꯔꯦ ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯂꯨꯔꯒꯦ ꯅꯪꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯆꯥꯛ ꯆꯥꯔꯒ ꯍꯦꯟꯖꯤꯅꯤ ꯑꯅꯥꯕꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯂꯔꯣꯏ ꯀꯣ ꯇꯨꯝꯂꯨ ꯏꯃꯥ ꯆꯠꯂꯤ ꯂꯩꯅꯝꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯤꯁꯪꯒ ꯆꯪꯉꯦꯕ ꯈꯪꯂꯤꯗꯅ ꯃꯣꯏ ꯇꯥꯆꯧꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯝꯖꯤꯡꯗꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯉꯥꯏꯔꯤ ꯂꯩꯅꯝꯗꯨ ꯀꯞꯁꯤꯟꯅꯔꯤ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯀꯞꯄꯝꯃꯤꯁꯤꯅ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩ ꯏꯄꯥꯝꯗ ꯊꯤꯜꯂꯨ ꯍꯌꯦꯡꯃꯛ ꯑꯩꯅ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯉꯁꯤꯗꯣ ꯆꯥꯛ ꯊꯣꯡꯗꯕꯒꯤ ꯏꯆꯦꯅ ꯏꯃꯥꯗ ꯇꯝꯁꯤꯜꯂꯒ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯗꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯈꯣꯏꯅ ꯀꯥꯁꯤꯗ ꯊꯝꯂꯤꯕꯅꯤ ꯑꯩꯅ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯗ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗꯦ ꯍꯧꯖꯤꯛꯇ ꯍꯥꯡꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯀꯔꯤ ꯈꯪꯂꯤꯗꯅ ꯃꯣꯏ ꯂꯝꯖꯤꯡ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯕꯤ ꯂꯩꯕꯥꯛ ꯂꯩꯕꯨ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯇꯧꯗꯨꯅ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯐꯨꯗ ꯐꯨꯔꯤ ꯀꯩꯅꯣ ꯇꯥꯆꯧꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯃꯔꯝꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ ꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ ꯂꯩꯔꯤꯛ ꯃꯃꯧ ꯏꯕꯦꯝ ꯃꯃꯥꯅ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯤ ꯂꯝꯖꯤꯡꯒꯤ ꯈꯖꯥꯏꯗ ꯁꯥꯄꯨ ꯈꯅ ꯊꯥꯖꯤꯟꯈꯤ ꯈꯪꯕ꯭ꯔꯥ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯂꯥꯟꯖꯗꯕ ꯏꯃꯧ ꯑꯁꯤꯗ ꯈꯨꯠ ꯊꯥꯔꯤꯕ ꯅꯪꯅ ꯀꯔꯤ ꯈꯪꯂꯕꯒꯦ 이몽 만둥기 와시 땅나까리 칸게 하이 까리 칸다니 아이 너희는 칸고자니 이몽은 시기 미요식나 까리 칼리 하부도 너희는 칸게 너희는 레이남도 잉리비 영도 아이 짭짜는 칸고자니 하이 또 밀래요 에이 따닝게 낭나 보락리부 누비시부 누비로 누비로 누바로 마니 유미시다 핵 락바다기 마학 이몽 아시다 까리부 따오크라바게 이몽기 꼽놈 뿜나막 레박 레는 떠봐 ngak다니 mahakna tumbaga sabaga wam da hairu biya banate suktoka paithoka hai tabra mawo tombe nang si yam tu nang ta tholo lawo hai tabra ne he kari hai gi ma mawo tombe nang na suk tawba ngam lip sikari gi no hai bani nasina thiri ba kari gi no nang no oi da pa da ba mayam matam sili di kari gi no khumuna sin no tawai bu tawai hai bani नचानुपागी मांगदा अफबा याम साबिरकनो इमाना इसेगी मिसंग संगलगा आइबु ओलिबा नत्रा अदुगा आइबु अरानबा गमुक ताहानबिरिबनिने हरे माइपि माइपिमा कयादा मसिना से थिरिबनि पिनोने मसिबा मसिदा फुजबदि कनादा फुनि हाइके मसि खुबाकसिन ममाइ एसिदा मसि थाजिनगेदा मसि खंब्रा नंगतो चिनथिबि होय मा आइ सिरे आइ हानि नुपा नमासिदा आइबु फुरिसे ꯅꯪꯁꯨ ꯎꯔꯦꯗꯅ ꯃꯁꯤꯗꯤ ꯅꯪꯁꯨ ꯈꯪꯔꯦꯗꯅ ꯑꯩ ꯃꯁꯤ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯃꯛ ꯏꯄꯥꯝꯗ ꯊꯤꯜꯂꯣ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯈꯪꯉꯤ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯃꯍꯥꯛ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯤ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯦ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯅꯤꯅ मसीगा गांगसे हातोखिबने फरबने असुक फतो मसासे मोय पाबों अमुक्ता तपथबियो माना थोपा तौरसनो कयाम कुन लेबा ngambage habado yengsi फरे मतम सिथेंगli पोथानब तौरसे बेमा इसासिदि करिसु खलु इपाना पुमनमक फनब सिंगनिको अहेंगी मिसिक मिराखोल ताद्र मतमनि लेबाक ले तुमिन हगतुना मयम तमना लाकले महक अंगावबि हाबदो ओइरे वाखलगी पोटलुमने हेनखिबना अकीबा हाइबदो महक खांखिद्रे मयम यरक्तुना मंगोलदी उखोंगतेन असिदा ngathaduna पेना कपले पेनदब नुंगाइतबना फुंगतलब मसा थामोइदु पेना कपना महक अवा पोथाबा हाइबदो ओइरे अहिंसिना नोंगान फुंग तरुक मतमनि मेमथोय थोंदो हांगदुना मपाना थोरकले अमम मरक्सिदा तुमिन तासिन्दुना फमलिबदु उबदा महक इखंग खंगना मनाक्ता संगसिन्दुना येंगी मसागी तरमलिबा सकफम असि उरुबदा स्वाइ लाउखिदुना मसादा कौरई इमागी बेमा
ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ. ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯂꯩꯕꯥꯛ ꯂꯩ ꯀꯞꯅ ꯀꯞꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯑꯃꯗ ꯁꯤꯊꯗꯅ ꯃꯃꯥꯗ ꯇꯝꯂꯤ. ꯃꯆꯥꯅ ꯀꯞꯇꯨꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ. ꯀꯔꯤ ꯑꯗꯨ ꯎꯁꯤꯠꯇꯕ? ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯈꯪꯒꯅꯤ. ꯃꯈꯣꯏꯗ ꯃꯤꯔ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯆꯥ ꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗꯕ. ꯏꯄꯥꯁꯨ ꯄꯥꯎ ꯑꯁꯦ ꯇꯥꯕ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯄꯥꯅ ꯃꯤꯋꯥꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯀꯣ? ꯑꯩ ꯁꯣꯏꯗꯅ ꯃꯈꯣꯏꯗ ꯆꯠꯀꯅꯤ. ꯅꯣꯡꯃꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯈꯤꯁꯅꯨ. ꯑꯩ ꯇꯣꯝꯕꯅꯤ. ꯑꯩꯒꯤ ꯏꯍꯨꯜ ꯈꯪꯍꯟꯒꯦ. ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯨꯅ. ꯕꯥꯕꯥ, ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ. ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯅꯤ. ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯥꯏꯖꯕꯗꯨ ꯌꯥꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ. ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ. ꯏꯄꯥꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯌꯥꯈꯤꯗꯕ ꯉꯝꯈꯤꯗꯕꯅꯤ. ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯏꯄꯥꯅ ꯈꯪꯍꯧꯗ꯭ꯔꯦ. ꯏꯆꯥꯒꯤ ꯅꯐꯝꯗ ꯏꯄꯥ ꯃꯥꯏꯊꯤꯔꯦ. ꯅꯍꯥꯛ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ. ꯐꯔꯦ, ꯏꯄꯥ ꯆꯠꯂꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨ ꯍꯧꯒꯠꯇꯨꯅ ꯈꯥꯝꯕꯌꯥꯗ ꯆꯠꯈ꯭ꯔꯤ. ꯁꯣꯝꯗꯁꯨ ꯂꯩꯕꯥꯛ ꯂꯩ ꯂꯩꯔꯝꯗꯕꯒꯤ ꯃꯀꯨ ꯃꯅꯦꯝ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯔꯤ. ꯃꯈꯣꯏꯁꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯞꯂꯤ ꯃꯃꯥ ꯂꯩꯔꯤ. ꯃꯅꯤ ꯋꯥꯈꯜ ꯊꯣꯛꯇ ꯃꯪꯒꯣꯜ ꯗꯥꯔꯤꯁꯤꯗ ꯎꯡꯗꯨꯅ ꯐꯝꯂꯤ. ꯇꯥꯟꯖꯥꯁꯤꯗ ꯇꯣꯝꯕ ꯃꯅꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ. ꯏꯇꯥꯎꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯠ ꯌꯨꯔꯥꯡꯒꯨꯝꯅ ꯎꯕꯤꯔꯤ. ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ. ꯑꯗꯨꯛ ꯍꯟꯊꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯑꯩ ꯋꯥꯈꯜ ꯇꯧꯔꯨꯗꯦ ꯏꯇꯥꯎ. ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯗꯣ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯣꯏꯅ ꯎꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕꯤ, ꯏꯌꯥꯏꯊꯛꯇ ꯁꯥꯠꯄꯤ ꯊꯝꯕꯥꯜꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ. ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯁꯤꯕꯨ ꯇꯥꯏꯕꯪꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯅꯕꯒꯦ? ꯑꯩ ꯏꯇꯥꯎꯒꯤ ꯄꯥꯎꯈꯨꯝ ꯍꯧꯖꯤꯛꯃꯨꯛ ꯄꯥꯝꯖꯩ. ꯆꯨꯝꯃꯤ, ꯁꯥꯎꯐꯝ ꯊꯣꯛꯏ. ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯃꯆꯥ ꯋꯥꯔꯛꯄ ꯍꯩꯇꯕꯩꯗꯤ ꯆꯣꯞꯄ, ꯏꯀꯥꯏꯕ ꯑꯩꯅ ꯐꯪꯗꯅ ꯀꯅꯥꯅ ꯐꯪꯒꯅꯤ? ꯑꯗꯨꯕꯨ ꯏꯇꯥꯎ, ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯆꯒꯦ. ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗꯗꯤ ꯇꯠꯅꯒꯨꯝꯁꯤ. ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯏꯇꯥꯎ. ꯏꯆꯥꯗꯣ ꯃꯄꯥꯒꯤ ꯅꯥꯛꯇ ꯑꯁꯨꯝ ꯂꯩꯖꯔꯁꯅꯨ. ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯏꯆꯥꯕꯨ ꯌꯨꯝ ꯑꯁꯤ ꯂꯩꯍꯟꯒꯦ ꯈꯟꯕꯤꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯍꯟꯕꯤꯌꯨ. ꯑꯩ ꯆꯠꯂꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯃꯅꯤ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯝꯖꯤꯡ ꯃꯍꯥꯛ ꯂꯩꯅꯝꯒꯤ ꯁꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯅꯨꯄꯤ, ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ. ꯅꯨꯃꯤꯠꯁꯤ ꯑꯥ ꯌꯧꯈ꯭ꯔꯦ. ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯈꯔ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯅꯍꯥꯛꯅ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯊꯣꯡꯉꯨ. ꯑꯩ ꯏꯇꯥꯎ ꯂꯦꯝꯕ ꯈꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯤꯕꯣ? ꯀꯩꯅꯣ ꯃꯣꯏ ꯇꯥꯆꯧ ꯄꯪꯀꯧꯗ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯩ ꯉꯔꯥꯡꯗꯒꯤ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯖꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏꯀꯣ. ꯍꯧꯖꯤꯛꯁꯨ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯕꯖꯥꯠꯅꯤ. ꯀꯩꯅꯣ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯣꯡꯃꯇ ꯅꯁꯥꯁꯦ ꯅꯨꯡꯉꯥꯏ ꯂꯩꯕ ꯌꯥꯎꯗꯦ. ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯕꯅꯣ? ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯁꯦ ꯂꯣꯏ ꯂꯣꯏꯔꯝꯂꯒ ꯊꯕꯛ ꯆꯠꯂꯤ. ꯃꯁꯤꯗꯗꯤ ꯃꯤꯒꯤ ꯃꯤꯋꯥ ꯑꯗꯨꯝ ꯇꯥꯕꯅꯤ. ꯊꯕꯛ ꯃꯐꯝꯗꯁꯨ ꯅꯣꯡꯃꯇ ꯊꯕꯛ ꯉꯟꯅ ꯂꯥꯛꯇꯦꯅ ꯑꯩꯁꯦ ꯃꯤꯋꯥ ꯌꯥꯝ ꯇꯥꯔꯕꯅꯤ. ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯗꯤ ꯊꯕꯛ ꯇꯣꯛꯄꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ. ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯀꯔꯤ ꯆꯥꯅꯤ? ꯑꯗꯨꯗ ꯈꯪꯗꯦꯀꯣ. ꯆꯥꯛ ꯊꯣꯡꯉꯝꯃꯨ. ꯑꯩ ꯆꯠꯂꯦ. ꯂꯩꯅꯝ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯝꯖꯤꯡ ꯍꯜꯂꯛꯄꯗ ꯂꯩꯅꯝ ꯇꯨꯝꯂꯒ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯌꯥꯝ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯍꯥꯛ ꯑꯁꯥꯎꯕ ꯍꯦꯃꯟꯈꯤꯕꯅ ꯂꯩꯅꯝꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯒ ꯐꯨꯔꯤ. ꯑꯅꯤꯗꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯑꯉꯝ ꯑꯉꯝ ꯐꯨꯅꯔꯤ. ꯂꯩꯔꯣꯏ, ꯑꯩ ꯍꯧꯖꯤꯛꯃꯛꯅꯦ ꯏꯄꯥꯝꯗ ꯆꯠꯆꯈꯤꯅꯤ. ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ. ꯑꯩꯗꯤ ꯅꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯂꯥꯛꯄ ꯅꯠꯇꯦ. ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ. ꯅꯪ ꯂꯩꯖꯍꯧ. ꯑꯩꯅꯦ ꯑꯩ ꯆꯠꯈꯤꯅꯤ. ꯀꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ. ꯑꯩꯕꯨ ꯀꯧꯕ ꯑꯃꯨꯛꯀ ꯂꯥꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ. ꯂꯝꯖꯤꯡ ꯃꯍꯥꯛ ꯈꯥꯝꯅꯕꯁꯨ ꯇꯧꯗ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯝꯖꯤꯡ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ. ꯃꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯤ ꯅꯪꯕꯨ ꯍꯥꯏꯌꯨ ꯇꯥꯁꯤ. ꯑꯕꯣ, ꯅꯁꯥ ꯌꯥꯝ ꯂꯥꯟꯖꯈ꯭ꯔꯦ. ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯏꯜꯂꯒꯦ. ꯅꯁꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯂꯦꯞꯈ꯭ꯔꯦ. ꯅꯁꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯑꯃꯨꯛꯇ ꯄꯥꯕꯨꯡꯅ ꯉꯥꯛꯄꯤꯌꯨ. ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ.
ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯃꯥꯕꯨ ꯅꯆꯥꯏꯅ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯂꯪꯊꯣꯛꯂꯨꯔꯦ ꯄꯥꯕꯨꯡ ꯂꯩꯕꯥꯛ ꯂꯩꯕ ꯑꯃꯨꯛꯇ ꯌꯨꯝ ꯑꯁꯤ ꯂꯩꯅꯕ ꯂꯧꯕ ꯆꯠꯄꯤꯌꯨ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ngasi isana wakhal tarakpase ipa yam nungaire ipa gi buko yum pan haibase angangi lai phadi bi sana bana tene yamna lukhraba punsi gi tangkak amani phare ipa yek soidan salurage ko pothar salu mathangi numitni mani lebak lai ko balakli adubu lebak lai yaba ko marai tri babo nasabu waro bigano ai yum asida sumak lai serage khani ai gi lem hori punsi ase ꯑꯩꯒꯤ ꯗꯃꯛ ꯋꯥꯖꯔꯛꯂꯕ ꯏꯄꯥ ꯏꯃꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯂꯒꯦ ꯈꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛ ꯂꯩꯔꯒꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯃꯪ ꯑꯅꯤ ꯁꯨꯖꯔꯣꯏ ꯃꯁꯦ ꯅꯁꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯇꯥꯆꯧꯒꯤ ꯑꯄꯥꯝꯕ ꯑꯃ ꯌꯦꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯌꯥꯗ꯭ꯔꯕꯁꯤꯗ ꯃꯍꯥꯛꯁꯨ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯇ꯭ꯔꯤ ꯇꯣꯝꯕꯅ ꯏꯗꯥꯎ ꯄꯔꯧꯕꯤꯅꯨ ꯑꯩ ꯏꯆꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯧꯔꯤ ꯃꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯤꯡꯉꯝꯗ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯋꯥꯔꯝ ꯄꯨꯝꯕ ꯃꯁꯥꯗ ꯇꯝꯂꯤ ꯂꯝꯖꯤꯡ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯛꯂꯤ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯂꯦꯞꯅꯥꯏꯗꯨꯅ ꯆꯠꯂꯤ ꯂꯣꯏꯕ ꯅꯥꯏꯗ ꯑꯗꯨꯕꯨ ꯂꯝꯖꯤꯡ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯅꯤꯁꯥ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯕꯥꯛ ꯂꯩꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯄꯤꯒꯤ ꯏꯔꯥꯠꯊꯥꯡ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯔꯤ ꯌꯦꯡꯖꯕꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯌꯦꯡꯖꯕ ꯈꯛꯇꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯔꯤ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯇꯞꯅ ꯂꯩꯕꯥꯛ ꯂꯩ ꯅꯪꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯁꯤꯡꯒꯦ ꯂꯩꯔꯥꯡꯅꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯃꯥꯟꯕꯗ ꯅꯠꯇꯦꯀꯣ ꯅꯍꯥꯛꯁꯦ ꯂꯩꯔꯥꯡ ꯃꯥꯗꯤ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯀꯟꯕ ꯂꯩꯇꯤꯡꯒꯥꯏ ꯃꯥꯕꯨ ꯁꯤꯡꯅꯗꯨꯅ ꯃꯀꯥ ꯐꯅ ꯁꯥꯠꯂꯤꯕꯤ ꯁꯤꯡꯒꯦ ꯂꯩꯔꯥꯡ ꯂꯩꯕꯥꯛ ꯂꯩꯅꯤ ꯅꯍꯥꯛꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯅꯍꯥꯛ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯪꯕꯤꯔꯔꯣꯏꯀꯣ ꯂꯩꯕꯥꯛ ꯂꯩ ꯑꯩꯒꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩ